Chahi ani fajilaklaba Manipur gi irang asigi waroishin ama puraknanaba pandamda ngasi Meitei amadi Kuki furup ki tongan ba CSO singaloinana Ministry of Home Affairs ki makoktongba official kaya yauna Delhi da Mipham Pangthokpa Houkhre Panbayabadi Home Minister na khangalakpagi matung inna amuko amadi Fox ki luchingba kaya ngarang Delhi da thunglakibani amuko gi Maikei digi lubasigi President Fairojam Nando Luwang lubasigi Advisor Ito Tongbram amasung Danavelaishram na sarukyari Aduga Fox ki Maikei degina lubasigi President in charge BM Saha spokesperson KH Johnny amasung Ngangbam Jameson Khumanna sarukyari Nakalamromda Kuki Jogi Maikei degisu Kuki Jo Council Mar in P Kotu amadi Jomi Council gi apun mamihut mapanna saba miyoi ngarang Delhi da thungkibaga loinana Nipan asiga saruk yari Mipham asida saruk yari ngasi Delhi da pangthokliba nakalahum gi oiba Mipham asida Home Minister gi Maikei degi North East ki Advisor AK Mirshana luchingduna Ministry gi official sing amadi Intelligence Bureau gi official sing su saruk yari loinana ngasi gi Mipham asida Meitei amadi Kuki gi mihut singna punna faminaduna wari sanabada yanari haina News Agency gi pau amana hairi Delhi dagi fangba pau gi matung ina ngasi ayuk ki pung 12 tabada Mipham asi pangthokani haina Home Minister gi Maikei dagi khangalakpa laiki Mipham adu karamba mafam da pangthokani haiba chap chaba khangalakpa leitrabasu saruk yagadaba mihut sing adu ministry gi kangbu amana hotel dagi lokhatlaga saruk yahan ki hairi Manipur gi irang asigi matung nakal anina ahanba oina punna faminaduna pangthokliba Mipham asina karigumba mai paklabadi irang asigi waroishina malaknanabagi achoba maram amasu oiraba yai haina panari Ningsing bayabadi Meitei amadi Kuki ani gi marakta joint meeting ama atuba matamda pangthoknana bahotnari haina haukiba sagol sen numit ki anganba ayukta Home Minister Amit Sahana Lok Sabha da Manipur da PR thambaga mari lenana phongdokhibani